Ngarang amadi ngasi lonnaba Ahing Nongyai aduwaida Patsoi Police Station konba Moidangpok Khumbong lambi leiba Meira Paibi singda Ahing yarektuna khul shangliba Meira Paibi singda Sakhangdaba Nongmei kapshinduna kihallamle hairi press na fangba paumagi matungina thodok asingarang Ahing Nongyai pung baroga minute mangarom taba duwaida Moidangpok lomdagi car ani ahumda tongduna lakpa masakhangdaba miyoi kharana Moidangpok Khumbong lambi nakangi tongan mafamda leiba Meira Paibi sang kharada Nongmei Kapsillamle leiba Moidangpok intervillage road fauduna mamanglom the speed yang thoduna chatkibani hairi thodok asigi paw hek phangbaga Patsoi Police ki team amadi Central Force sing laktuna Moidangpok Khumbong faunaba lambi amadi akoiba mafamda khongul liduna thiba humbagi thabak chathaki adubu miyoi sing adudi phaba ngamkide hairi nakalamromda Meira sangda Nongmei kapshinduna ki akhang pohalamba thodok adu maikai edomgi Meira Paibi amadi miyamna akan mamongda yaningdaba phongdok narakli